ngasisu mahusagumna anauba khongchat amagi anauba asa amada marupsingga loinana khongsanba hore Imphal dagi Bisempur dagi Khopum dagi Irang Turel mahakna aikhoibu tattana kawbugumna tawri akhannabe adventure amagi wakhalda thengba nganba mamba matam haiba thirudana mamlaba hing asida sokthaba leitana panthumpham yaunanabagidamukta leppa leitana chatli Asui am lere gari si lere ngarang thokdarak pa mayam kasum tawdam ni da akan mani da gari ngarang as loye thogel lore magi je kita ngarang ka khara khet khare sang ko lambi da Ai mangde Sparrow over amadi Rambo sali aduga maningdana Bofan amadi Kaikhu lai Pukhi am taro me sai de ana de Pukhi farm an thong na me sai je hajan mam je matam kui roi tung da mam puno fu go office manipur gi ma ke de taram nok seri khoi ngasi luxury basi anirak ahumlak su bai rang trip ni project July August June July gi nong aroi bi ta ga matung da sing chokol matung da nga no ba khara thina gadra karang gadra wi asa da lak pani koi project ngasai ayuk ta jar dan nga ang dang lai pung banga dai de yum de thok drok pane ba ko da bu ko sena sena Khopum lambi da tor ga irang turi mapan mo yok sal irang turi mapan dei da ngang ahing je lie kan dei da koi ge ngasi ayuk kum darak pane ngasi ayuk se ngasai ayuk nong khara ta bana maram mo ga koi je anong khidang ngai thong asin tong nei kan da ko pung huji tare ta sal le pung tare te kum ba jina koi nipa ma khai da de yo wi ai nipa ma khai de khoi tha ba ho de ne maka ta update ai tau jar ke Wah, sini di kala hei, sini tu. Thì sinh mà chủ đi tập trà đây, em này vẫn tí rồi. Tôi nên mới đi ở đây tôi rồi gì, ý tăng đi kala. Sinh mà chủ đi tập trà. Adventure trip हो रहा है, ट्रैकिंग हो रहा है, हाइकिंग है तरह ने। Sport am đi rồi. Thôi, sport am đi rồi, si sport chứ. Rồi, si đó hắn này cái. Sáng không có bên ngoài đâu ra cái không?
ꯁꯤꯗꯤ ꯈꯔ ꯄꯥꯏ ꯑꯗꯨꯒ ꯏꯔꯩꯕꯨꯗꯤ ꯌꯥꯝ ꯀꯜꯂꯦ ꯃꯤꯁꯤ ꯑꯆꯧ ꯑꯆꯧꯕ ꯇꯧꯔ ꯇꯧꯗꯕ ꯆꯥꯛ ꯊꯣꯡꯕꯗꯤ ꯑꯥꯒꯤ ꯃꯌꯥꯏꯒꯤ ꯁ꯭ꯄꯣꯠꯁꯨ ꯇꯧꯗ꯭ꯔꯦꯍꯦ ꯌꯣ ꯍꯥ ꯂꯣꯛ ꯖꯒꯥ ꯂꯩꯕ ꯌꯦꯡꯉꯣ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯕ ꯌꯥꯔꯣꯏ ꯌꯥꯔꯦ ꯁꯤꯗ ꯌꯦꯡꯉꯁꯦ ꯑꯍꯥꯟꯕꯒꯤ ꯑꯃꯥꯏ ꯁꯣꯝꯗ ꯇꯧꯔꯤꯀꯥꯟꯗ ꯁꯥ ꯃꯥꯟꯕꯅ ꯑꯃ ꯐꯥꯈꯤ ꯑꯍꯥꯟꯕ ꯍꯧꯖꯤꯛꯇꯨ ꯉꯁꯥꯏꯗꯤ ꯁꯨꯄꯥ ꯐꯥꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯦ ꯇꯨ ꯑꯍꯥꯟꯕ ꯌꯦꯡꯒꯦ ꯉꯥꯆꯧꯗꯤ ꯑꯗꯨꯝ ꯇꯧꯋꯦ ꯉꯥꯆꯧ ꯀꯥꯏꯈꯨꯒꯤ ꯉꯥꯆꯧ ꯑꯍꯥꯟꯕꯗꯤ ꯃꯥ ꯌꯥꯝ ꯐꯒꯟꯕꯅꯦ ꯑꯗꯨꯒ ꯇꯣꯛꯈꯤꯕ ꯍꯣꯔꯦꯟ ꯄꯨꯝꯃ ꯂꯩꯕꯗꯨꯒ ꯃꯇꯣꯟꯗ ꯇꯤꯇꯤ ꯇꯧꯔꯛꯏꯔꯣ ꯀꯃꯥꯏꯅ ꯈꯞꯄꯛꯀꯦ ꯆꯤꯡꯗꯦꯕ ꯇꯞꯅ ꯈꯞꯄꯦꯕ ꯗꯥꯕꯥ ꯃꯇꯣꯟꯗ ꯇꯤꯇꯤ ꯇꯧꯔꯛꯏꯗꯣ ꯉꯥꯆꯧꯅꯦ ꯇꯛ ꯇꯛ ꯇꯪ ꯇꯧꯔꯛꯏꯌꯦ ꯑꯗꯣ ꯆꯤꯡꯗꯤ ꯆꯤꯡꯗꯦ ꯆꯥꯕ ꯁꯨꯝ ꯍꯥꯏꯒꯠꯄꯅꯦ ꯌꯦꯁ ꯏꯁ ꯉꯥꯔꯥ ꯃꯆꯥ ꯑꯣꯏꯅ ꯐꯥꯔꯦ ꯈꯨꯆꯤꯡꯗꯣ ꯍꯧꯖꯤꯛꯀꯤ ꯌꯥꯎ ꯂꯩꯔꯝꯃꯦ ꯇꯨ ꯉꯥꯔꯥ ꯑꯣꯏꯅ ꯐꯥꯔꯦ ꯇꯔ ꯆꯤꯡꯉꯛꯄꯅꯦ ꯐꯔꯦ ꯐꯔꯦ ꯃꯇꯥꯏꯗ ꯉꯥ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯏꯗ ꯉꯥ ꯂꯩꯇ꯭ꯔꯦ ꯃꯇꯥꯏꯗ ꯍꯧꯖꯤꯛ ꯐꯥꯕ ꯍꯧꯕ ꯌꯥꯔꯦ ꯉꯥꯁꯦ ꯃꯇꯥꯏꯗ ꯉꯥ ꯂꯩꯇꯦ ꯑꯆꯧꯕꯁꯤꯃꯅꯦ ꯉꯥꯔꯥ ꯃꯆꯥꯁꯤꯃꯅꯦ ꯑꯅꯤꯁꯦ ꯐꯥꯔꯦ ꯌꯥꯔꯦ ꯁꯥ ꯃꯥꯟꯕ ꯑꯃꯨꯛꯀꯁꯨ ꯅꯩꯈꯤ ꯑꯩꯗꯤ ꯈꯣꯏ ꯆꯣꯞꯇ꯭ꯔꯦ ꯃꯕꯥꯅꯤꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯇꯝ ꯇꯧ ꯇꯝ ꯇꯧ ꯏꯀꯣ ꯐꯥꯏꯕꯔꯗ ꯅꯠꯇ꯭ꯔꯣ ꯆꯛꯊꯨ ꯌꯥꯎꯏꯒ ꯍꯥꯏꯖꯜꯂꯤ ꯄꯟꯕ ꯑꯣꯏꯔꯝꯕꯅꯤ ꯄꯟꯕ ꯑꯣꯏꯔꯝꯕꯅꯤ ꯍꯣꯏ ꯉꯥꯆꯧ ꯃꯥꯜꯂꯦ ꯍꯟꯗꯛꯀꯤꯅꯤ ꯈꯜꯂ ꯌꯥꯅꯤ ꯂꯥꯛꯄꯒꯤ ꯑꯅꯧꯕ ꯖꯒꯥ ꯂꯥꯛꯄꯒꯤ ꯂꯥꯎꯅꯦ ꯉꯥ ꯍꯥꯞꯅꯕ ꯃꯤ ꯑꯁ ꯂꯧꯊꯣ ꯇꯥꯔꯦ ꯇꯥꯔꯦ ꯁꯤ ꯐꯖꯩ ꯈꯔ ꯄꯣꯛꯈꯠꯂꯦ ꯈꯣꯏ ꯀꯔꯝꯕꯗꯅ ꯃꯊꯛꯀꯤꯗ ꯂꯩꯔꯣ ꯑꯣ ꯑꯇꯥꯎꯕꯤꯗꯤ ꯆꯥꯏ ꯅꯪꯁꯦ ꯃꯊꯛꯇꯅꯦ ꯆꯥꯏꯁꯦ ꯑꯇꯥꯎꯕꯤ ꯑꯣꯏꯕ ꯈꯣꯏ ꯅꯪꯅ ꯇꯥꯎꯅꯤ ꯍꯧꯖꯤꯛ ꯑꯌꯨꯛꯇ ꯉꯥ ꯌꯥꯝ ꯐꯥꯗ꯭ꯔꯦ ꯑꯐꯥꯕ ꯈꯔꯁꯦ ꯇꯥꯋꯔ ꯆꯥꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯀꯩꯀꯩ ꯃꯆꯥꯛ ꯆꯥꯝꯃꯦꯕ ꯇꯨ ꯑꯩ ꯀꯩ ꯉꯥꯅꯣ ꯌꯦꯡꯒꯦ ꯀꯔꯝꯕ ꯉꯥꯒꯤꯅꯣ ꯋꯥꯏꯈꯨ ꯀꯩꯅꯣ ꯃꯥꯜꯂꯦ ꯃꯈꯣꯡ ꯃꯥꯜꯂꯦ ꯁꯤ ꯋꯥꯏꯈꯨꯒꯨꯝꯕ ꯀꯥꯎꯖꯦꯡꯒꯨꯝꯕꯒꯤ ꯃꯈꯣꯡꯅꯦ ꯃꯕꯨꯡ ꯃꯧꯅꯦꯕ ꯁꯤ ꯐ꯭ꯔꯦꯁ ꯑꯣꯏꯔꯤꯁꯤꯗꯤ ꯄꯨꯝꯗ꯭ꯔꯤ ꯁꯤꯗꯤ ꯉꯥꯗꯨꯒꯤ ꯃꯑꯣꯡꯗ ꯀꯔꯝꯕ ꯉꯥꯅꯣ ꯁꯤ ꯄꯨꯂꯛꯎ ꯁꯤ ꯁꯔꯦꯡ ꯃꯥꯟꯕ ꯉꯥꯁꯦ ꯁꯤ ꯆꯥꯝꯃꯤꯁꯦ ꯇꯣ ꯋꯥꯏꯈꯨꯒꯨꯝꯕ ꯀꯥꯎꯖꯦꯡ ꯁꯤ ꯀꯥꯎꯖꯦꯡ ꯃꯈꯣꯡꯔ ꯋꯥꯏꯈꯨ ꯃꯁꯥꯔ ꯈꯪꯗ꯭ꯔꯦ ꯃꯥꯏ ꯃꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯦꯕ ꯍꯧꯖꯤꯛ ꯁꯤ ꯉꯥ ꯈꯔꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒꯤ ꯉꯥ ꯈꯔꯁꯤꯗꯤ ꯇꯥꯎꯔꯒ ꯆꯥꯖꯕ ꯇꯥꯔꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯦ ꯃꯐꯝ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯉꯤꯁꯦ ꯄꯨꯔꯥ ꯀꯩꯅꯣꯅꯦꯃꯤ ꯄꯨꯔꯥ ꯂꯣꯛꯅꯦ ꯑꯁꯥꯏꯋꯥꯏꯗ ꯎꯔꯨꯝ ꯂꯥꯡꯉꯦ ꯅꯨꯡꯉꯥꯏ ꯑꯁꯥꯏꯗ ꯆꯥꯛ ꯆꯥꯔꯅꯤ ꯍꯣꯔꯦꯟ ꯑꯁꯥꯏꯋꯥꯏꯗ ꯄꯨꯁꯜꯂꯦ ꯍꯧꯖꯤꯛ ꯉꯥ ꯇꯥꯎꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯁꯥꯏꯗ ꯄꯥꯔꯇꯤ ꯇꯧꯔꯅꯤ ꯃꯅꯨꯡꯗ ꯂꯣꯛ ꯃꯅꯨꯡꯗ ꯆꯥꯉꯒ ꯁꯤꯗ ꯐꯖꯅ ꯐꯝꯃꯒ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯆꯥꯛꯇꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯆꯥꯛ ꯌꯦꯡꯁꯤ ꯔꯝꯕꯣ ꯆꯥꯛꯇꯤ ꯃꯨꯜꯂꯝ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯃꯨꯜꯂꯦ ꯚꯥꯏ ꯅꯪꯒꯤ ꯑꯍꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯗꯤ ꯄꯨꯔꯥ ꯅꯩꯗꯤ ꯅꯩꯔꯦꯍꯦ ꯁꯤꯁ ꯉꯥꯒꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣꯏ ꯉꯥꯒꯤꯗꯤ ꯀꯩꯕ ꯉꯥꯒꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯉꯥ ꯐꯥꯕ ꯄꯤꯛꯅꯤꯛ ꯏꯁꯄꯣꯠꯀꯤꯗꯤ ꯐꯖꯔꯦ ꯄꯤꯛꯅꯤꯛ ꯏꯁꯄꯣꯠꯇꯤ ꯐꯖꯔꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯒꯤ ꯀꯩꯅꯣ ꯄꯤꯔꯛꯑꯒꯦ ꯐꯤꯗꯕꯦꯛ ꯆꯥꯛꯁꯤ ꯂꯩꯔꯦ ꯁꯥꯏꯍꯦ ꯆꯥꯛꯇꯤ ꯐꯖꯅ ꯃꯨꯜꯂꯦ ꯔꯝꯕꯣ ꯍꯧꯖꯤꯛ ꯅꯦꯛꯁ ꯑꯥꯏꯇꯦꯝꯁꯦ ꯀꯩꯅꯣ ꯉꯥ ꯇꯥꯎꯕ ꯑꯩꯈꯣꯏ ꯀꯨꯛ ꯔꯝꯕꯣꯅ ꯑꯣꯏꯔꯦ ꯉꯥ ꯁꯦꯝꯕꯒꯤ ꯃꯑꯣꯡ ꯂꯥꯏꯁꯤ ꯖꯥꯠ ꯖꯥꯠꯅꯦꯕ ꯌꯥꯅꯤ
ꯑꯗꯨ ꯀꯧꯁꯜꯂꯣ ꯃꯌꯥꯏꯗ ꯁꯤ ꯀꯔꯤ ꯍꯥꯏꯕ ꯇꯧꯔꯤꯅꯣ ꯑꯗꯨꯝ ꯄꯨꯂꯞ ꯇꯧꯁꯟꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯃꯨꯟꯒꯗ꯭ꯔꯣ ꯃꯨꯟꯗꯕ ꯌꯥꯔꯤꯁꯦ ꯑꯁ ꯊꯥꯡ ꯌꯥꯎꯔꯤ ꯊꯥꯡꯖꯧ 이거 야리봐 ꯑꯦ ꯅꯪ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ 까지 ꯌꯥꯝ ꯉꯥ ꯇꯥꯎꯕ ꯂꯣꯏꯔꯦ ꯄꯥꯔꯇꯤ ꯍꯧꯗꯣꯏꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯂꯩꯔꯦ ꯀꯩꯅꯣ ꯁꯤ ꯃꯐꯝꯁꯤꯗꯤ ꯄꯨꯔꯥ ꯑꯃ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯂꯩꯔꯦ ꯁꯤꯗꯤ ꯍꯩꯁꯤꯂꯣ ꯍꯩꯁꯤꯂꯣ ꯏꯁꯤꯡꯅꯤꯀꯣ ꯃꯌꯥꯝ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯤꯗ ꯀꯩꯝ ꯊꯥꯗ꯭ꯔꯤꯁꯦ ꯌꯥꯝ ꯈꯥꯂꯤꯅꯦ ꯁꯦ Aku yuraman daw ni ko, yuraman santre lang. Yudi yude, ronggo ikaw yan. Ano bro? Para sei Ako sir 1, 2, 3 Irang trip ki, cheers Ising thakpuda aay do kaya ano kako Ising thakpuda sugali kayo no ana Wakala na kan ginaw thaw. Ina wakala na kan ginaw thaw malan din tawag kan nang ginaw ba Nga saya tawag to hawring ge Sa đó lôi thảm mà. 하번나 Ôi nhầm he Ui lò hỏi như tù À thì điều hắn dùng tù kìa Phải ngà lại phá gọng tàu cái chuyện hồng nhầm theo ấy Nó có quạt đi lên phụ rồi đấy Nếu cầm ở một bên rồi đấy Mà kì ngoài nó ta quay đi chắc làm chăn ninh đầm thì ta quay đi chắc chắc được rồi có Quay chứ làm chộp bà Đó mà chứ nông là lạc mà nên ạ Adu hisap to to utar gati mama tung nok sa yara roy na may bit some picnic style entertainment na happy one Natra di, chadra bane ba. na to di mama thang da kasi yara roy to matang na ho zu la roy da nan nâng là Yoga. Buzi khoi ma'am party loi re sing mapan da ko sak sa gi timing ong la sak sa ji da da ban na sai di yang wan thong jang je am te yang ji ma'am to 야리네 Ini này đấy, dapat kayak nó sẽ thùng gì? nga kokta ne Ano lang di kulen di pa bane. hawai thongdiran to mane hawai do mullaru da 이거 이 당근 Aduh ngau ta ne lu ne torga maina kara ari ba mati kara ya laga. are bukara torgan sunna Okay, sina kai khu na sak tino hana di. Aduh si sak se pa na 야네 야만데 ui lor ga pa hao re. Rice cooker da thùng mà da ga di compare tàu di à rồi. 이페나 많이 자로 Thôi vậy. Thì rambo nó thùng này double lấy re rambo lấy re kai khu lấy re. 뭐가 있는 이페는 뭐가 있는 Thôi. À bộ pen. Ayaw di he. Nang ngau to si babok ni si mi si babok ki mi ni kang e. Oi ne. Ono pa kan dai da mu. Cái đó mà edit tao cái đó ha na po. Pula pa da me. Nang ai tu junum. Are sak thi do tu sa dam. Ai gì này vậy? Ching Oh. Nong jong kan ta ri. Ai de pulu pe ya de. Oh. Zik. Pung taro ke he lewa. Phone sai khoi chopom du gi pran non stop ta. Nong ta ju ta na la mo pa tha da bi yo yo. Ko wa ta do yong na na ba sa se. Nong ta sa le na la pon. Wa di wai. Oh. Yo di yo sala to re. Jadi pung amma makai na stop chale. Kilometer ni hung chale di yo je. Amma ga makai na chale je. Patha ba yo de bi da. Yo di yo re. Do. Ye je. Ya de hum aplo lu pe hum na nong ne di to so le lu pe. Ado nong na so pe ing bam de phok de sa je. Nong to so na nong hang kang le manung de di hum khok le re sa. Ah. Ah.
ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯛꯂꯛꯄꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯛꯄꯗꯗꯤ ꯅꯨꯡꯗꯥꯡꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯟꯈꯤꯕꯒꯤꯗꯤ ꯅꯝꯃꯛꯑꯒꯦ ꯂꯝꯕꯤꯁꯦ ꯀꯌꯥꯝ ꯕꯦꯔꯥ ꯀꯥꯒꯦꯗꯣ ꯑꯩ ꯃꯃꯥꯡꯗ ꯗꯕꯜ ꯂꯩꯔꯦ ꯁꯤꯗ ꯀꯥꯀꯨ ꯊꯧꯈ꯭ꯔꯦ ꯆꯠꯔꯝꯃꯣ ꯁꯨꯃꯥꯏꯅ ꯄꯥꯔꯣ ꯋꯥꯎ ꯍꯧꯖꯤꯛ ꯈꯧꯄꯨꯝ ꯗꯥꯝ ꯃꯌꯥꯗ ꯂꯩꯔꯦ ꯌꯣ ꯄꯤꯛꯅꯤꯛꯇꯤ ꯁꯤꯅ ꯏꯃꯥꯟ ꯃꯥꯟꯗꯣꯔꯦꯗ ꯗꯥꯝꯁꯤ ꯂꯩꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯉꯥ ꯄꯣꯊꯥꯕꯣꯏ ꯀꯩꯕꯣꯏ ꯈꯣꯏ ꯁꯤꯗꯩꯗ ꯉꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯈꯣꯏ ꯑꯃꯅꯤꯗꯤ ꯊꯥꯔꯛꯈꯤꯒꯦ ꯐꯖꯕꯗ ꯂꯣꯏꯔꯦ ꯁꯤꯅꯔꯤꯗꯤ ꯑꯩꯗꯤ ꯇꯨꯝꯕ ꯇꯨꯝꯅꯤꯡꯉꯦ ꯁ꯭ꯋꯥꯏꯁꯦ ꯑꯩꯗꯤ ꯕꯣꯜ ꯕꯣꯜ ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯋꯦ ꯀꯥꯀꯨ ꯈꯣꯏ ꯁꯦꯝꯃꯤ ꯈꯣꯏꯖꯩ ꯑꯃꯅꯤ ꯊꯥꯔꯒ ꯌꯦꯡꯉꯒꯦ ꯈꯧꯄꯨꯝꯗꯥꯝꯗ ꯍꯧꯖꯤꯛꯀꯤꯗꯣ ꯈꯣꯏ ꯐꯖꯅ ꯆꯣꯞꯄꯦ ꯈꯣꯏ 1 2 3 4 ꯗꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯔꯪꯗ ꯆꯣꯞꯄꯨꯔꯦ ꯍꯜꯂꯛꯑꯒ ꯍꯧꯖꯤꯛ ꯈꯧꯄꯨꯝꯗ ꯑꯃꯨꯛ ꯆꯣꯞꯄꯦ ꯈꯧꯄꯨꯝꯗꯥꯝ ꯉꯥ ꯐꯥꯗꯕ ꯑꯩꯈꯣꯏ ꯁꯤ ꯈꯣꯏ ꯆꯣꯞꯄꯒꯤ ꯁꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯖꯔꯅꯤꯁꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦꯗ ꯌꯦꯡꯉꯣ ꯀꯔꯤ ꯕꯥꯏꯛ ꯊꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦ ꯈꯣꯏ ꯆꯣꯞꯄꯒꯤ ꯉꯥ ꯐꯥꯕꯒꯤ ꯍꯥꯏꯗꯤ ꯍꯥꯏꯀꯤꯡ ꯇ꯭ꯔꯦꯛꯀꯤꯡ ꯂꯣꯏ ꯌꯥꯎꯔꯦ ꯆꯤꯡ ꯀꯥꯔꯨꯕ ꯆꯠꯂꯨꯕ ꯂꯥꯞꯅ ꯆꯠꯂꯨꯕꯒꯤ ꯍꯣꯏ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦꯅꯦ ꯍꯣꯏ ꯁꯨꯇꯤ ꯈꯤꯇꯪ ꯅꯣꯡ ꯅꯤꯅꯤꯕꯨ ꯐꯪꯉꯗꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯆꯠꯄ ꯌꯥꯅꯤ ꯅꯣꯡꯃꯩ ꯖꯔꯅꯤꯅꯗꯤ ꯀꯣꯟꯅꯔꯣꯏ ꯕꯨꯄꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯈꯤꯇꯪ ꯅꯣꯡꯖꯨ ꯊꯥꯗꯩ ꯈꯤꯇꯪ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯕꯤꯠ ꯑꯃꯁꯨ ꯂꯩꯇ꯭ꯔꯦ ꯏꯃꯥꯟꯅꯕ ꯅꯨꯡꯉꯥꯏ ꯑꯃ ꯍꯥꯏꯗꯤ ꯄꯥꯛ ꯊꯧꯒꯦ ꯐꯪꯉꯣꯏ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯧꯔꯤꯗꯣ ꯁꯥꯃꯩꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯍꯥꯏꯔꯛꯑꯅꯤ ꯃꯥꯏ ꯅꯨꯄꯤ ꯃꯄꯥꯝꯅꯤꯅ ꯃꯁꯤ ꯅꯨꯄꯥꯁꯤ ꯂꯩꯇꯨ ꯑꯗꯨꯅꯦ ꯁꯤ ꯈꯣꯏꯁꯦ ꯂꯧꯈꯠꯂꯒꯦ ꯉꯥꯗꯤ ꯌꯥꯝ ꯑꯣꯜꯂꯦꯕ ꯑꯗꯣ ꯃꯆꯤꯟꯖꯥꯛꯇꯤ ꯆꯥꯗꯕ ꯉꯥꯗꯤ ꯑꯣꯟꯗꯤ ꯑꯣꯜꯂꯦ ꯈꯧꯄꯨꯝ ꯗꯥꯝꯁꯦ ꯉꯥ ꯐꯖꯅ ꯂꯩ ꯑꯣꯟꯁꯨ ꯑꯣꯜꯂꯦ ꯃꯆꯤꯟꯖꯥꯛꯇꯣ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯦꯕ ꯀꯔꯤ ꯃꯆꯤꯟꯖꯥꯛ ꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔꯣ ꯃꯣꯏ ꯃꯆꯤꯟꯖꯥꯛ ꯃꯣꯏꯗꯥꯅ ꯀꯩ ꯑꯩꯈꯣꯏ ꯊꯥꯛꯄꯗꯣ ꯄꯥꯠꯇꯒꯨꯝꯅ ꯑꯗꯨ ꯆꯥꯗꯕ ꯃꯥꯜꯂꯦ ꯇꯤꯟꯊ꯭ꯔꯣꯛ ꯑꯣꯏꯔꯗꯤ ꯆꯥꯗꯧ ꯃꯥꯜꯂꯦ ꯇꯦꯟꯊ꯭ꯔꯣꯛꯀꯨꯝꯕ ꯑꯇꯣꯞꯄꯗ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯆꯨꯝꯕꯦ ꯍꯣꯏ ꯇꯦꯟꯊ꯭ꯔꯣꯛꯇꯤ ꯉꯁꯥꯏ ꯇꯨꯔꯦꯟꯗ ꯂꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯦ ꯇꯨꯔꯦꯟꯗ ꯄꯨꯂꯞ ꯊꯥꯗꯔꯝꯃꯦ ꯇꯦꯟꯊ꯭ꯔꯣꯛ ꯃꯌꯥꯝꯗꯣ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯔꯝꯃꯦ ꯐꯔꯦ ꯑꯗꯨꯗꯨꯅ ꯌꯦꯡꯉꯁꯦ ꯌꯨꯝ ꯌꯧꯅꯕ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯁꯨꯕ ꯇꯥꯔꯒꯦꯠꯅꯤ ꯑꯩꯈꯣই ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯊꯣꯛꯇꯣꯔꯦ ꯍꯧꯖꯤꯛ ꯈꯧꯄꯨꯝ ꯗꯥꯝꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯗꯣꯏꯒꯤ ꯔꯦꯗꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯔꯦꯝꯕꯣ ꯔꯦꯝꯕꯣꯅ ꯑꯃꯨꯛ ꯑꯣꯏꯔꯦ